Lakhipuronline puthokjaba November gi tang 18 Jumsa kaisa numit ki Khomjinba Pao tabirasi Ahanbada maroiba Pao Assamda Congress na sarkar pairabadi ahanba cabinet mifamda NPS lautholaga OPS chanahalagani haikre Kasar jila gi handa ki metric parikhada chada humbutra manga amadi masigi matakta phangkhiba mahiroi singda ngasi Anandaram Barua mana yentoklagani Kudiek lag ama hen kibagaloinana World Mitei Council na kudiek khombagi thabak loisinduna petition pisilagani hairi Nongin NGO na silangduna Sri Barda lemna mitlang bagi kema mapangthokre Uttarakhand gi surung manung da panduna leramba thomi nipuma thoimak ngarang tekta kaidana kanmangamkhre amasung Agartala gi Radhanagar da chaniga kunmangarak suba Maharashtra chinglemna pangthokre Haujik mapungoi pa pau tabirase Assamda Congress na sarkar pairabadi sarkar paibagi ahanba cabinet mifamda new pension system NPS lauthoglaga all pension scheme OPS chanahangani haina rajyagi Pradesh Congress President Bhupen Borana phongdokre haukiba ningthauka numit Guwahati da pangthokiba tharoma mada mahakna wafam asi phongdokladuna haujik rajya sida NPS ki makhada rajyagi employee lakh aniga lising yankhai leiriba asi ariba pension scheme da onthokpana mahaki ahanba thodang oigani haiki যেতিয়া আমাৰ দেশৰ সমুদায় কৰ্মচাৰীয়ে এই NPSৰ বিৰোধিতা কৰিছে আমি কংগ্ৰেছ দলে সেই ভুল শুধৰাই আমাৰ ফলৰ পৰা আমি ঘোষণা কৰিছিলো যে যতেই কংগ্ৰেছ থাকিব তাতে NPS বাতিল হ'ব আৰু আপোনালোকে জানে যে কংগ্ৰেছ শাসিত ৰাজ্যবিলাকত আমি ইতিমধ্যে NPS বাতিল কৰি কৰ্মচাৰীসকলৰ প্ৰতি আমাৰ যি দায়বদ্ধতা তাৰ আমি পৰিচয় দিছো আৰু অসমতো আমি ইতিমধ্যে আমাৰ যি 15 দলীয় বিৰোধী মৰ্চা আছে আমি 30 তাৰিখে যিখন ঘোষণাপত্ৰ ওলাব তাত আমি ইণ্ডিয়া এলায়েন্সত যিকিটা মৌলিক বিষয়ক অন্তৰ্ভুক্ত কৰাটো অসমৰ পৰা বিচাৰিছো তাত আমি NPSৰ বিষয়টো লৈছো আৰু লগতে আমি কংগ্ৰেছ দলেও এইটো সিদ্ধান্ত লৈছো যে আমি যেতিয়া সুযোগ পাম যেতিয়া আমাৰ হাতলৈ ক্ষমতা আহিব তাৰ আগতে যদি বিজেপিয়ে বাতিল কৰে ভাল কথা যদি নকৰে আমাৰ হাতলৈ ক্ষমতা আহিলে আমি প্ৰথম দিনাখন কেবিনেটতে আমি NPS বাতিলৰ সিদ্ধান্ত গ্ৰহণ কৰিম Kasar jila gi lisinganiga kunhumdoi gi metric parikhada chada humbutra manga amadi masigi mathakta phangba mahiroi singda ngasi Anandaram Barua mana yenthoklagani ngasi ayuk pung 10 da Silchar Rajiv Bhavan da pangthokodaba mana yenthokpagi thoromda Kasar jila gi DC Rohan Kumar Jhana mahiroi singda Anandaram Barua mana seloina lupa lising 10 manga tawduna piragani haina pawasina hairi United Nations na Manipur gi irang asiga mari leina na puthokiba press release amabu amukhana yengsinduna semdoknana ba World Mitei Council WMC na UN da haija cherol lama pisinana bagi matangda kudiek khombagi thabak lakliba December gi tang ani da loisilagani November gi tang 16 phawbada masa masa gi kudiek pisilakpa lakh ama henduna haujik lakh ama ga lising 13 henkre Masigaloina na official channel gi kuthangda petition asi United Nations ta pisilagani hairi nakal amatagi oiba meeting da UN na press release ama thadoktuna Manipur gi irang gi matangda mitei singbu malem gi miya mangda lana ohanba adugi matangda madu chumthokna na ba WMC na petition pisinaba thorang tawbani soidana semdoraglagani haibagi thajaba thamli haina WMC na thadorakpa cherola sida palle Nongin NGO na sinduna Silchar ERCI Hospital ga kusamnaraga lemna mit layang bagi kemama Sara LP School Sri Barda ngarang pangthokre kembadu da Nongin NGO gi khaidem biren advisor Mutum Gunadon Chairman Sarat Laisram General Secretary Posangwam Pratima Devi Treasurer H Dasumati Devi amasung Ningthaujam Biram Hunna chingba executive member singna maruiba thodang lobike Campus da cataract kuntaruk amasung reflection gi patient marfu taruk yauna punna miyoi chamaga marfu mangana mit layangki samaj ki jaipa thorang kya chathaduna lakliba ingkumja lisingani ga 13 lingkhat kiba NGO asina matungda su miyam gi jaipa thorang kya hotna khigani haina NGO asigi chairman Mutum Gunadhona phongdorakli Surung manungda leibakin tharakpadagi haukiba November ki tang 12 dagi panduna leirakiba thomi nipumathoi asoi angam amata yaudana kankhre ngarang numidang pung 8 makhairom tarakpa duaida thomi nipumathoi mak tek takaidana amamam to oina puthorakre
panba yai Uttarakhand gi Uttarkasi gi Silkiara amadi Barkot ki marakta nauna semba kilometer mari makhai sangba Surung lambi amada ikang khangaudana leibak kintarak padagi Thomini pumathoi mafam adudagi thokpa yadaduna leirakibani America dagi purakhiba auger machine na drill tawduna makhoibu lauthoknana bakanna honaduna lakhi ningthamgi aingba marakta yamna wana nimit 13 ni leiraba matungda tunnel manungdagi makhoibu ngarang kankibani Sepoy Mutiny Memorial 1857-58 Protection Committee Binakandi Part 2 Wangkhem Lekai gi mipamama ngarang Loop ki BP Nongthombam Birena mipama poiduna South Barak Complex Binakandi Part 2 da pangthokre mipamna mahusagum 12 January gi thorom pangthokpa amadi masigi matangda December gi ani suba natraga ahum suba chayol da mipamama pangthokpa haina lemnakhe aduga December 19 gi thorom gi matangda Malegar Latu gi Sepoy Mutiny Committee ga pau phauna ba hona ba haina lepnakhe haire Singirbon GP gi oina khel maharanda maipakhiba mahiroi singda manamatum yenthokpagi thoromama Singirbon High School gi sanabungda November gi 23 ta pangthokre manamatum yenthokpagi thoromaduda Singirbon GP gi nominee Akupi Begum GP Secretary amadi ward member sing AP member amadi atei miyo kyana sarukjakhi Manipuri Sahitya Parishad Assam amadi Parishad ki Hailakandi District Committee ga kusamnaduna Kabi Sammelan ama lakliba December ki tang ahum nongmaijing nimita Jaribon Kala Academy Madari Part pangthokadauri hairiba Saireng Saidinabagi Thoromasida Saireng Waring Pabiranaba Parishad ki Hailakandi District Committee ki Secretary Konsam Robindra na khangalakli Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu Agartala Radhanagar gi Sri Sri Radha Madhavta Maharaj pangthokpagalinana Dholai district ki Panchasi amasung Uchainala Meitei Khungangda handak chahi gi Ras Lila sanakre ingkum jalising amaga chatret ka marputara nipanda Rajasri Bhaika Chandrana takhenda laklaga machanupi ningthem chanu Harisesoribu takhen ningthau Rajdhar Manikyada thazarba matungdagi takhenda hodokhiba ऐतिहासिक Maharasasi pangthoktuna lakhi handaki chaniga kunmangarak suba Radhanagar gi Maharasasi Agartala Borjola gi Arpita Dattana Gopi Makok Singhi aduga Rajdharina RK Brahmarjitna oikhi haina Agartala dagi phangba pawasin hairi Jabama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusamnaduna Lingya Vidyapit University Faridabad ki makhada course asi tambiba hore Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasina tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chingbagi atenba matamgi oiba course singi tamaktasu admission haujare SM Dev Civil Hospital Silcharda practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu natraga mobile number 939573245 ta pau phaunabiyo Nungairaba Pao Kasar Pular Tolda Holistic Therapy Center ama hangdok chare acupressure amadi naturopathy gi matengna
ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯨꯠ ꯍꯥꯏꯒꯠꯄ ꯌꯥꯗꯕ ꯈꯨ ꯇꯥꯡꯗ ꯅꯥꯕ ꯁꯔꯨ ꯑꯃꯗꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯔꯥꯂꯥꯏꯁꯤꯁ ꯑꯁꯤꯅꯆꯤꯡꯕ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯥꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ Senior Consultant Acupressure and Naturopathy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Aroibada maruiba paw amukhanna Assamda Congress na sarkar pairabadi ahanba cabinet mifamda NPS lautholaga OPS chanahalagani haikre Kasar jila ki handaki metric parikhada chada 63 amadi masigi matakta phangkhiba mahiroisingda ngasi Anandaram Barua mana yentoklagani Kudiek lag ama henkibaga loinana World Media Council na kudiek khomagi thabak loisinduna petition pisilagani hairi Nongin NGO na silangduna Sribarda lemna mitlang bagi kema mapangthokre Uttarakhand gi surung manung da panduna leramba thomi nipumathoi makarang tekta kaiduna kan mangamkhre amasung Agartala gi Radhanagar da chaniga kunmangarak suba Maharaj chinglemna pangthokre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare